Marueba Pau, 18 Koba Ban Sidagi Handokre, Makatana, Democratic Oba Kungdandi, Tangsin Kigani Hairi. Manipur da COVID test, Tauramlaga Hyderabad, Chat Kibinu PMA COVID positive Oba Tingnare. MLA Yumnam Kemchana Governor Eke Balaga, Manipuri Rasbaban the Unakre. Amadi Arambam Samrendro Lake Dabagi Kungamanga Subaning Sinkumon Pangpokre. Kurumjari, ISTV Pau Ming Tabi Basimbutaram Nokjari, how the Pau Santona Pizari. Arambai Tengol Gimaru, but Tengoloi, Asem Kanan Paki Badagi, Arambai Tengol Kaukiba Numitara Nigi Ban Ado Ngasi, Kudatagi Handokle Haina, Kwerenge de Leba Unit 24 the Pangtopa, Paumi Singa Unabada, Arambai Tengolgi Public Relation Officer Robin Mangana Haikre. Mahan Maka Taraduna Chatarakiba Ban Ashina, Miam the Kudongcha the Bamay Unarpa Made, Arambai Tengol Saraga, Ban Manunda Pam the Batong Kara Chatarakpa Tingnabadagi. Ban asi handokpani asem kananbu thadoktriba phawba makhataba democratic oiba khongjangdi chathakigani masida miyamna mateng pangbiu haiki han budai khona lauthok sakibasi numit 10 gi 10 days ban tawni na lauthok sakibani adu boy khoi ngasi ga numit humni subani numit humni subasdagi khoi hariba ban asi kar komthok jare relax tawjare khoi ising ichawna awaba mayam ama hojiksi kham thengna mayok na ringai lan gi chaitheng phanglingai adu kyamna waringai matam sida koi ban tawbadagi akhoi gi lakadori pusilakadori bachana thaknaba sekmaida alu mayam pumduna leiba injang napi mayam pumduna leiba yerum pumduna leiba nga pumduna leiba adumai tawduna somda aduna maram organda imphal mayon jida city manungda pochai tangkhalakba aduna maram organda praja mayam gi pendaba nungaitaba amadi makoi gi appeal request akoida matam kharadang komthok piba yagadra haidana praja mayamna kanna request tawrakpadagi madu akoi khanar matungda ade hojik lau singu su oibana maram organda akoi lau khoigada bo khotkadabasi tractor da thau hanaba leisalaktaba kaidawraktaba adu mayamduna maram organda masi kopna khanaraganda khara relax tawrasi haidana dumaina ngasi lepnajare adu boi khoi yamna democratic oiba law na yaba mongda adugumba khongjangdi koi phajin khriba akhoi gi yamba senior leader Arambai Tengol gi asem kanan thadorak tri phau bai khoi makhal makha ke agi democratic oiba mongda khongjang di adumak changsin jagi gani masida praja miyam nasu support tawbi baga loina na kanglai pak asibu kanbada khoi khoi punamang saruk yamina na bagi thodang do khoi lominasi ai wafam do thamjari Paumi Singa Unabaduda Chathakiba Ban Adugi Kudong Chabalauraga Arambai Tengolgi Tengoloi Saduna Miam the Akaiba Pirambani Haiba Naha Taragamari Su Paumi Singi Mamang the Putoke Makoi Taramari Adu Matungda Taudanaba Kanghalaba Matungda Imung the Sinakre hariba bansida yamna nungaitaba thoaningda thodok haiba targadi Arambai Tengol gi ming season arganda Arambai Tengol di nataba ngausin phejinaba nisha chaba bangi namada irang sagatpa migi lambida mayum mapada khamduna leiba gari mai thadokpa lohong khongdong balakpada gari thugaiba mi phuba amadi yamna criminal minded oiba adugumba press ki chinausing da khut thaba yamna thoaningda thodok adugumba state forcing da nauri caption ba adugumba mayam toksalakpadagi akhoi ngasi gi media briefing aji tangai fadan tawjabani Manipur da COVID test Tauramlaga Hyderabad Chat Kibinu PMA COVID positive oiba thengnare Hiramasi matang ngasi Health Services Manipur gi Director Dr. Chambo Golmaina phongdorakpada positive oiraba mioi asi Bisnupur district ki Ngaikhong Khulendagi Imphal gi Gari Awanglekai da Bharagi yum amada leibane Mahak Manipur University da Master of Tourism tamduna internship ki damak hojik Hyderabad ta yokre haire haukiba June manga da COVID ki symptom oiramba yai haina chingnaba leibadagi Babina Hospital da COVID-19 test Tauraba Matung June Mapangi Ayupung Taragamathoi Taba Adwaida positive oire haiba result Khanglakibani haire Adumoinamak Haiba Matam Asidam Hag Air India Express ke flight number 92892 seat number 12B da tongduna Imphaldagi Hyderabad ki dama Guwahati da paikre haire Masigamari lainana pau phongna phamthokpa phawnaduna laukhatkadaba thabak khudingmak laukhatlaga mahak COVID guideline ngakna hojik surveillance da thamle hojik maki oina COVID variant asi
khangba ngamdre hairi adumoinamak lairiba phibam ase mipainingai oidabana miyamna mipaibidanaba amade jackson laibinaba health services ki director na miyamda appeal tawrakli Music se mohoi kan research tawduna leri karamba variant no si tawbna habse chapchaba confirm tawbangam dri adubu akhoina su yabam khaidi private hospitals the wayo precaution lowa aduga any suspected case de akhoida su report tawira o habse adum appeal tawjani mani yamna pakhat nangai leite precautions di lowa dakar le aduna mask se mi yamna section na any crowded place tadi akhoi hapa dakar le this is not a very strong variant hanadi high adubu comorbid weba leriba for example diabetes wayo HIV positive weba autoimmune disease weba immune suppressed tobsing aduga ahansing above 60 years mohoidi yamna checksin ba dakar le akhoina precaution se sumhaina lowredi state se we will be free of this particular disease COVID-19 ngasi numitung mamatungda governor AK Balaga singjamai SC ki MLA nyumnam Khemchan ga Rajbhavan da unakre adumoinamak governor ga unabagi pawulonaba Rajbhavan mamang da ngaiduna leiba pawmisingda wafam ama phawba phongdok lamdabana mahakna tonglakpa gari phawba khamlamdana chatki Arambam Samarendra Lekidabage Kungamanga Subaning Singkumon Pangthokre Lebak Asida Chatharakli Basti Manipur Mache Thokna Thugainaba Sarau Amaki Makada Chatharakpani Haiba Khangminaba Mathau Tai Khanglaba Matamda Aikhoi Pulakani Punbangamdragadi Lekha Tagani Haina RK Sanayama Elias Megan Haikre English Singani Anida Kurai Nandai Bamleka the Tokpa Laibak Tiba Todok Amada Punsi Longkiba Arambam Samarendrana Laikidabagi Jahi Kungamanga Surakpagining Singkumon Thoram Arambam Samarendra Trust Memorial Trust Amade Social Standard Club Kurai Nandai Bamlekai Anina Sinduna Kurai Nandai Bamlekai Deleba Arambam Samarendro Ningsing Kubam the Pangtok Pathoramda Tongan Basies o Singiluchingba Maira Paibi Amasung Imalup Singiluchingba Singna Saruk Yaduna Laikidraba Arambam Samarendra gi ningsing mitamda miyam haikalekat tamduna ikai khumnabot ke Thauramadu da saruk yaba lakiba RK Sanaya mana Arambam Samarendra na laikidabagi ningsing numit asina lakpada Arambam Samarendra kanano haiba aikoina khangminaba change mahakna mahimangsing tamlingaidagi laikidaba mikup phawbada yawoloi ama oina punsi lambi chalamki mahakna theater, music, playwright, lyricist, women empowerment, lamdamasigi semnitlon phagatnaba hiram sing asida thawai yauna saruk yaramki mahakna saruk yaram khidaba hairagadi India ki politics asi khaktani masimagna mahaki revolutionary principle ngakna chalamki takjabani miyamna sakhangliba lamyanba irabot ki mathangda India na Manipur lawsin khibagi matung ningkha tamba Manipur ama oigadabani haiduna matam atuda naga kuki gi luchingba Singapulaga lingkhat minakhiba yawol ihawaduda luchinglam khiba yawoloi amane ngasi nena tadraba amaga hatna halaba aikhoi maselgi marakta ungkhatnaba thoknaba silagliba sarau kaya asida mahakumba miyam punna makpu tasinba ngamba luchingba amagi mathau tare haike Manipur le pakse machet ta halaga nam thabangam na phaita ta sengba hai taragade akoi Manipur gi ningkha tamba hanjinawi yawla lo chatheri se masi maru phukna bagi thorang ne lowe natri karigino sirwe festival matamda Manipur se transport thaba DPR gi amazing puwa bus tagi Manipur se kadi muthatori no adu akoi nagasil na opsinga mai te singa mu khana bhim thona banatro somda amorom da kuki ga hanale adu amorom da naga khana bhim thondore du karino thorang mano kamum thue adu loina makse achowa lalongamagi matungin satarakwa tonga saruk sing na haitara mase khoi irecha mayam punna khangminaba mapung phadri na khale mapung pharakpu tamduda ngasi masoi mase taru mayam se soina pulakani punde busaro haitara pun bangamdre khoi lupe pulle khoi hinge sipyong joi ngasi Asem kanan condition amata yaudana thadokadabani haina Laimanai Youth Club amadi Laimanai apunba mera paibi anina sindunangasi Yaripok Laimanai da miyamna wakan mi phamkhre Government of India gi mitei muthatnaba lalong lepkadabani etigi luchingba kanan athubada thado
Government of India na michang mikhai naibe yaroi haina thaba placard kaya siznabaga loinana kholau kaya sulauke wakan mifam aduda saruk yakibe leimaram apunba Maira Paibi ki Secretary Kaisam Angobina Laikai asida pokjaba asem kanan ase kangluki irang asi hek thorak padagi ngasi phauba masagi ni haiba khudimak thadoktuna Manipur ki saktam kaidanaba amade maitei miyam bu kannana bu honajaduna lakpa mioi amani adubo mahakpu phajin kiba matung tongan ba case kaya pansinduna maral pina bu honarakpa se miyam na yaba ngamloi mahakpu pung kunga mari ki manungda condition amate yaudana thadok piraktuna yaripok lai managi khunja da sinapigadabani haike kanan haiba ngang ase kuki gi tamthiraba lal adu da mama leba ki da mama leba kandaba yade haiduna khungang asidagi halakta makhai mahak akoi gi manipur ima sibu nga iba isa sibu pharaba matungda atop case adu lei ada lei harga tawbase akoi mama mo khoi oina akoi yabu sungang ngamjaroi haiba asem kanan lasi punggun marigi manungda condition amata yaudana akoi mahak ki khungang akoi mama mera pa khoi da sinabiu Arambai Tengol gi Army Chief Kanana Chen Chongli basi mahak masagi nate laibak asibu kanana ba amade lamdam asigi yai phanabagi damak masagi oiba punamak kathoktuna hona jabani mahak pu pharba matung maral kaya pisinduna adumak phajinduna thamba yana ba hona ribasi tawbiganu haina asem kanan gi loina be asem ongbi bimoli amade macha singna phongdorakre ngasi yaripok lai manai dareba asem kanan gi yumda paumi singa unabada kanan gi loina be asem ongbi bimoli amade macha singna kanan bu thadok na ba arambai tengol gi thomi sing amade leibak miyam na hona ribase ikai khumna jai makha tanasu mahak pu thadok na ba hona bada mateng pangbiu lengak na su mahak ki mathakta paliba tongan ba casing adu condition amata yaudana komthok biduna imung manung gi awaba yengbiduna kanan bu thadok biu haiki Bana Rambai gi damakta chenjari ba chongjarama lebak myam gi damakta chenja chongjarama mayam sing ado Rambai gi isininaw sing lebak myam singna imai ben singna khangbiraga ipuroibagi mathakta palaiba ek sing ase karigumba condition amata yaudana thadok piraknaba lebak myam da haijari ipuroibabu macha hungi makutta sinabiu haina haijari Manipur integrity ki damak haunaruba leitana haurakiba yau lisingani amage jun taragani panda laikhidraba mioi taragani pan adubuning singduna chahi khudinge amuko amadi UCM na pangthoktuna lakpa the great jun uprising day miyam punna saruk yaminasi haire hiramasi matang danga si lampel patta leiba UCM gi office ta pangthokpa paugi mifamda UCM gi Secretary General Santa Nahakpamna asigumba integrity ka mari leinaba thoram asi pangthoknaba hayengdagi ke grupa chit chengbagi thabak horagani loinana thoram mapung phana pangthokpa ngamnaba numit asida banna chingba tawbiganu haire June 18, 2001 si Manipur integrity ki madama adugumba hunaba naidana miyam gi ihoma tholaktana leihidaba mioi tribe pandugi ningsing kumon magi family amadi amuko UCM punna chahi kya pangthok lai handaki chahi sisu June 19 gi thoramasi akoi sungoi soidana miyam ga loinana pangthok sagani haibiduni akoi thamningi se hayengdagi ona akoi June 19 gi complex asi sengdokpa sajenba adagi magi family singi chathok sin tawnaba aduga ichinnaw mayam gi leikanaba adugumba thorangdu akoi hojare haina miyam da thamjage Talaksida tamning isina kaino kan lebaki tongan mamong da hujik lai ba condition se amuko UCM na khangdaba nate tawtabu akoi gi June 18 gi thoram sidi integrity gi oiba honaba naidana tholakkiba adugumba yo oibanina numida si pangthok pasi Manipur gi future gi damak sinau singi angang singi damak akoi pangthok taba yadaba adugumba thoram amani na khanbira kanda masigumba thoram se pangthok pada miyam hupna saruk yaminaba amadi mateng pangnasi haiba appeal si tawjage Amukogi Secretary General Laisang Them Pratapna achauba ihau ama oikiba June 18 asi India lenga ke tongan ba sarulangna irang mathang thoalaktuna ngasidi June 18 asi mami samjilakpadawna urakpada nungaitaba poi maramaduna asigumba thoramasida kanglup khudingmakna saruk yabiu amade hayengdagi hauduna ke grupa chit chengadawriba asida tongan ba lup singna su mateng pangbiu amade miyamna su mateng pangbiu haike Ihau mayam si Bharat Sarkar gi kanba khui sarau lang matang tawsilakna rang si matang tholakanda koi item ji mami samapagi praja mayam na kaur paduna tawi matamdu da akoi damakta mioi train pani punsi do khamu thuk to mangreni do ngasi di June 19 kaur paduna taru paside ai thamoi songna UCM am song amu gi mai nungai to pawi loina praja mayam na su itihas ama chemong na ba adum kaawdana leina bi da akoi di pa kholoini akoi na madu gi damakta punajaru ba khaktani aduna Manipur mayam na lup khudimak
कांग्रेस खुदिमंगना दोलादि टीवीदना जून 19 से अचौब हानगे अदुमाइना अदुमक पांगथोक्तुना दुम साई खुदिंगी लेनबो खोनबद मतिंग पांगबियु अदुगा लुपसिंगना मियामगी तेंबांग तौबदसु मियामसु मतिंग पांगबियु हाबसे अखोय अमुको मुसु युसिंगि माइकेदगी अखोय नरुकना मियामदा निसिंगजे अरामबाई तेंगोलना मखा ताना डेमोक्रेटिक ओइना चंगसिलकबा खोंजंगसिंगदा मपुंग फाना सौगटकनी हाइना चैलेंजर्स यूथ ऑफ खुंद्राकपम एससी की प्रेसिडेंट जेम्स लेसांग थेमना पाउमिसिंगा उनाबदा फोंदोखरे ngasi खुंद्राकपमदा पांगथोकपा पाउगी मिफम अतुदा जेम्स लेसांग थेमना मखा तारादुना मणिपुर की पुवारीदा अमुक्ता थोखिद्रिबा मवोंगदा इरमदमसगी अपुनबगी सक्तम अमा सागतुना मरैबाक मरमदमबु नुक्सिजबा मरैबाक कंजनबा थोरखिबा तेंगोलोय सिंबु फाजिन पुनसिंदुना लेबाक इरांग थोकनबा सिनबसी मखा ताना तौबिगनो फाजिन क्रिबा एटी की तेंगोलोय सिंग कंडीशन अमता यावदना थादोकपिरउ असिगुंबा थौदोक असना तुंगदा मरैबाक मरमदम नुक्सिजबा मरैबाक निंगबा नहा सिंग थोकलक्तनबा मखोंग थुदेकपनी हाइना लौगनी अरामबाई तेंगोलना इरमदम असिगी थोरकपा थौदोक वाथोक कयादा लौरिबा थौदोक ताना इरमदम मणिपुरसिदा ममालेबा नुक्सिबा थोलकदबा मरमदम ताना इरमदम मणिपुरसिदा ममालेबा नुक्सिबा थोलकदबा मरमदम मरैबा मफुरुप मजाती की दमकता हाइबदी मजाती की दमकता थबक थौरम तवाय क्या तौनबा थोलकदबा मयाम अदु मखोंग थुदेकपनी हाइना लौई तौदनबगी दमकता अदुगुम तेंगोलोसिंग अदु खुदकता थादोकपियु हाइदुना चैलेंजर्स यूथ ऑफ खुंद्राकपमगी माइकेदगी नोलुकचरी Oji paugi marathana tember bre matang lominasi. Bright Career Hostel cum Tutorial Center for Class 11 and 12, Gari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoy with the labor hostel amani. Contact the wheel. Bright Career Hostel cum Tutorial Center. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo biri. Novo Health Care की original Lipsa 5G ना अदोंगी liver बुस्वन बदली गाँव liver की मपांगन कंकलन बदना तना हक्चांग पुंबगी energy हेंगलाली चाब तुमली acidity हंतान सीजन अबियो original Lipsa 5G Novo Health Care ना साजबा original Lipsa 5G अहुम लोग बदा coffee cup अमा free दा हब्चरी Braki matung da mukan na taram nokchari makataba pauda ngarang tera sapam lerak mapada Arambai Tengol Giban Sogatuna Wakan Mipam Pamduna Kongjang Changslingeda Security Force Kamuknaringeda Security Force ta Nomai Kapsulaki Batawong Adubo Yaning the Bapong Doctor Ngase Juvenile Club Amade Tera Sapam Lerak Apun Bamera Paibina Sinduna Wakan Mipam Pangtokre Wakan Mipam Adu the Saru Yakibe Tera Sapam Lerak Apun Bamera Paibi Secretary Kuraizam Tasanana Ngarangi Todok Aduda Nomai Kabla Kibadu Arambai Tengol Nanate Hainasu Etigi Maiketagi Sengdora Kre Amade Maira Paibi Singnasu Etina Nomai Kap Kibasu Ude Maram Aduna Asigumba Tawong Asimatungda Amuana Tawiganu Loinana Hauzik Manipurgi Waraba Miamgi Yeng Biduna Manipurgi Gamnana Karpiu Loktok Biduna Mahusagi Punsida Hanjil Hanaba Tabak Paikapiu Haidi Mawi miyam punamang na mapam-mapangi kudingda ekoy wakat mi pampami angog na sibay gari yaman laega ngarang si akan mamong da nipi angang da kuthabagi mong lae adu da leiba nu pamsa kari kra do kai na sele akoy na moisien ronan laure adu laure matung da makoy si ekoy da kuthage to bodagi ekoy nipi miyam je phudar ke to rodagi ekoy je manang na ko get amamam da sensel laga thong lo laga yam ki ne le ngai matam da khangog na nongoi ma khol amani ti ta ki tari ba nongoi ma khol la se moina arambai ni haina Lorong Badiai, Arambai Yaude, Arambai Nangasi, Equina Nati Hadunangasi paper ma'am the Senko Krabani. Aduna, Equina Maria Pibina, Arambai no Makape happens the Hibang Amoy, Quinasu Arambai no Makapo, Ugide, a Laiba and Missing Duna, Equida, Badram Tonova, Kapsunba, or Mbasuyana, Lay Habi Wakalonze, Equis of Sana Lay. Arambai Tengolgi Tengoloi Asem Kanan Pakiba Tubada Tadok Mirakna Ba Kanan Gipona Pamlamdam Yaipok Laimanagi Maira Paibi Ima Singh Laman Singh Amade Laimanai Youth Club Yaipok Club Ki Maikaidagi Manipurgi Governor da Haijarakli Yaipok Laimanai Dagi Asem Indira Amade Asem Ombi Ibetombi Laimagi
Asem Indra amadi Asem Ongbi Ibetombi Leimagi Machanupa Eti gi marueba thaudang loriba Asem Kanan gi mathakta paliba maram chadaba ek loktoktuna condition amata yaudana athubada thadok pinaba Manipur gi governor da takshile Eti na kaukiba numit tarani gi total shutdown gi manung channa ngarang numidang SP Thawal amadi DC Thawal da thomjinduna akanba irang thokre security gi makai da gi miyam bulakshin na ba amadi tan khaina ba hona bada tier gas cell kaya kapkhe ngarang numidang pung mapan taramdai adwaida eti gi mioi amasu hairok tagi phagat kre haiba waho amalak padagi hairok wangjing amade khangabok lom dagi lakpa imaibel amade yamlaban ha kayana SP Thawal gi get ta thomjin ke miyam aduna makhatana DC Thawal gi get manakta su irang horok paga loinana DC gi get mamangi potchai kaya akai atoi thuan ba horok padagi mafam aduda su security force singna ngasi nongalamdai pung ani makai helaba phauba miyam adu tan khaina bagi damak tear gas cell kaya kapki haire thaudo adu da nupi ama yauna mioi manga district hospital da sokpadagi laikanakre Amarom nangarangi thaudok aduda khangabo kaitel amadi highway ga naknana laiba dukan amadi yungi potchai kaya security force singna thugairam le haire miyambu ngakpi senbigani haina leiriba security force singna irang hauriba singbu lakshinbagi mingda miyamda onsinduna tainaba amadi potchai bu atamnana mang tahanba se yamna pende January sing chairak piyo haina khangabok bazar committee amadi lamdam adongi miyamna pendaba wafam sing phongdorakle irang sida nasi khangabok bazar national highway number 102 gi nak eta tariba dukan sing amadi yum sing sida koi combined force ki team ama lak lakanda khangudana tholok irang sida amang ata kay am thon birame aduga yum kai thugai ba dukan thugai bana singba amang ta mayam ama thoga nung tha bana singba imung da tumamba mi phawba live betem tawbugi sangda kudong thipi yana nanghan biramba se praja mayam na yam thina nungai ta ba khongdok chari khangabok bazar gi leiba praja mayam sina aduga loinana hairiba akoi gi praja mayam sibu ngakpi senbigadra haina thamjariba security force sing oina onjal laga praja mayam si sumaina attack tawbi base akoi gi leiriba committee bazar committee gi side tagi amadi hairiba kunja gi side sidagi yam pendaba nuai taba phongdok chari aduga mari leinaba authority singna hairiba thongdok siga yamna athuba matamda tigat piraga action lokhat pinaba haina matungda sigumba thongdok se thoan bidanaba amadi sigumba thongdok sida senariba mioi singjubu athuba matamda tijan humjan ba tawraga action lokhatpiu haina committee gi side amadi kunjama yam gi side tagi thamjai Thawal Mela Ground da hangba dukan amada irangi khudong chabal lauduna ahing athengbada sakhangdaba singna nongmai kapsilam le haire thaudo si kanana kari maram gi damak chatharambano haibade hauzik phawgi oina chapchana khangbangam dre haire ngasi nongalamdai ban chatharingai manungda kwakaitel thausom lekai gi sorok ki matai da leiba yum amage first floor gi thongnauda sakhangdaba mioi singna check thomjilakpadagi amang ata thokre haire thaudo si nongai matung pung ahumlom tabada thokibani yum asida angang macha su leibana makha tana asigumba thodok asi chathabida naba imung manungna appeal torkle State asida thokliba tangdu leita daba irang asiga mari leinana thasi ki mangada paulo bu chatluraga halakpada singjamai chinga makhada accident thokpadagi soktuna leiriba naharol gi thodang pauche ki paumi haikham jadumani da sel gi tengbang pikre hairi betengbang asi imphal gi babupara da leiba Langyai Ventures Private Limited ki Administrative Director Hidam Bonishanna Kairau Bitra Makhalaikai da leiba paumi asigi yumda chattuna khushina kibane selgi tengbang asi lamdam asigi paumi singna miyamda I pau yohanna bkhona bada lauriba thodang adubu masak khangba oina mateng pangbani makhatana su paumi singi awa anada mateng pangkhigani haina Langyai Ventures Private Limited ki Administrative Director Hidam Bonishanna phongdorakli Amaromda miyamda I pau phanganna bkhonabada paumi singna ahing nungtil naidana chatpada akiyakhang amadi ayat apanba pibagi thawong tawbidana basu appeal torkli Handaki chawna suan kraba Janims Hospital amadi Janims ki Dental College hanagumna mathau tawba yananaba Janims ki staff amadi Manipur Fire Service ki kangbuna charkhiba tang taruktagi hauna sengdokpagi thabak chatharakhiba aduge ngasi mangani chanba numita Janims ki Dental College sengdokpagi thabak chathari Hauzi wariba Manipur ki phibam masina maram oraga All Manipur Bar Association ki pangthokani tawramba lisingani kunga manga
kunga ke general election ki hana lepkhiba scrutiny nomination tauba withdrawal amadi mikhal gi matam adu makha taba order ama thoktriba phawba matam kaktana yethokle haina ambana thadorpa cherol amana phongdorkre cherol sin makha taraduna oiriba phibam asina mahausagum safaraklaba matamda amukhana nauna election notice thokani haire Thasi ki tang taragani pandagi kunga humdoi phawba China ki Yunnan da pangthokadoriba Indian Arts ke lecture kam demonstration kam production da saruk yananaba India ki naha oiba artist tara khangatpada Manipur da ki Moirang Them Kendra su yaurakle Mahak Kakching Wairi Thongam Lairung Pareng dagini Haujik Vishwa Bharati Santi Niketan ge Sangit Bhavan da precautionist oina thabak tawri Mahak tabla Maestro Zakir Hussain Lisingani Nipan ge Europe tour da saruk yaruraba artist ni Young Indian Artist Delegation da saruk yagadoriba Moirang Them Kendra yauba team asi thasi ki tang taraga tarukta India thadokani hairi Loislakpada marueba pau amukana pijari Etina koba ban ngasidagi handokre makatana democratic oiba khongjangde changsin khigani hairi Manipur da COVID test tauramlaga Hyderabad chatkibi nupi ama COVID positive oiba thingnare MLA Yumnam Khemchana Governor A.K. Balaga Imphal gi Raj Bhavan da unakre amade Arambam Samarendra Lekhidabagi kungamanga subaningsing kumon pangthokre Hoziki oinade STV na pijaba pau matang salunjare ning tabiri basing bamukana